ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯆꯦꯟꯁꯤꯟꯅꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ 9, 5, 6, 10 ꯎꯒꯤ ꯎꯁꯥꯁꯤꯡꯗ ꯃꯈꯣꯡ ꯑꯗꯨ ꯎꯔꯤ ꯋꯥꯔꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯃꯀꯣꯛꯅ ꯂꯩꯃꯥꯏꯗ ꯌꯨꯡꯊꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯁꯠ ꯀꯥꯈꯠꯅꯩ ꯑꯗꯨꯒ ꯂꯧꯊꯗꯨꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯍꯨꯝꯒꯨꯝꯂꯕ ꯑꯃ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯍꯨꯝꯒꯠꯇꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯏꯁꯥ ꯈꯪꯍꯟꯗꯅ ꯈꯣꯡ ꯑꯁꯦ ꯌꯥꯜꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯁꯤꯗ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯥꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗꯒꯤ ꯃꯤꯑꯣꯏ 2 ꯃꯩ ꯆꯥꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯩ ꯉꯔꯪ ꯆꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯣ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯌꯥꯝꯗꯣ ꯀꯤꯅꯔꯗꯨꯅ ꯁꯠ ꯍꯟꯗꯣꯛꯅꯩ꯫ ꯃꯩ ꯆꯥꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯩꯅ ꯉꯔꯪ ꯃꯁꯥꯗꯣ ꯃꯩꯕꯨꯜꯒꯨꯝꯅ ꯆꯥꯛꯈꯤꯕꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯩꯕꯨꯜꯒꯨꯝꯅ ꯉꯔꯪ ꯆꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄꯗ ꯎ ꯑꯃꯗ ꯑꯃꯨꯛ ꯊꯣꯝꯖꯤꯟꯗꯨꯅ ꯂꯣꯡꯗꯥ ꯇꯥꯗꯨꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯤ꯫ ꯃꯈꯣꯏ 1, 2 ꯑꯗꯨꯃꯥꯏꯅ ꯃꯩꯅ ꯆꯥꯛꯂꯒ ꯆꯦꯟꯊꯣꯔꯛꯂꯒ ꯁꯤꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯤ꯫ ꯎꯃꯪ ꯑꯁꯦ ꯃꯩ ꯆꯥꯛꯅꯤꯡꯉ ꯆꯥꯛꯑꯣ ꯆꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯑꯩꯈꯣꯏ ꯆꯦꯟꯈꯤꯕꯅ ꯐꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯃꯩꯅ ꯆꯥꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯛ ꯃꯃꯤꯡꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯄꯨꯡꯀꯥ ꯀꯥꯊꯦꯛꯂꯩ꯫ ꯇꯧꯔꯤꯕꯁꯤ ꯎꯔꯨꯕꯗ ꯃꯈꯣꯏꯁꯤꯡꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯖꯒꯥ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯩꯗꯣ ꯍꯟꯖꯤꯟ ꯆꯨꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛ ꯆꯥꯛ ꯑꯃꯨꯛ ꯍꯦꯛ ꯃꯨꯠ ꯇꯧꯔꯤ ꯑꯗꯨꯒ ꯉꯔꯪ ꯆꯥꯛꯂꯕꯁꯨ ꯎꯅꯥꯁꯤꯡ ꯑꯗꯨꯗꯤ ꯁꯨꯡꯇꯨꯝ ꯇꯨꯝꯕ ꯅꯥꯏꯗꯕ ꯃꯩꯇꯥꯜ ꯑꯣꯟꯗꯕ ꯆꯥꯛꯂꯒ ꯑꯗꯨꯃꯛ ꯂꯩꯕꯗꯧꯅ ꯇꯧꯔꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯃꯈꯣꯏꯗꯣ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯟꯅ ꯋꯥ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯨ? ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯊꯛꯇ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯐꯝꯊꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯋꯥ ꯈꯔ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯗ ꯀ꯭ꯋꯥꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯎꯆꯦꯛ ꯑꯗꯣ ꯈꯨꯗꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯪꯖꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯂꯪꯖꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯀꯤꯅꯕꯅ ꯂꯣꯏꯔꯤ꯫ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅꯁꯨ ꯈꯪꯂꯤ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤꯗꯤ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯦ ꯇꯨꯝꯅ ꯃꯩ ꯊꯥꯒꯗꯕꯅꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯃꯩꯅ ꯉꯝꯗꯕ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯂꯩꯔꯤꯉꯩ ꯆꯥꯎꯔꯕ ꯂꯪꯖꯥ ꯑꯗꯣ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕꯕꯨ ꯆꯞꯇꯨꯅ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯄꯣꯔꯛꯄꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯆꯦꯟꯗꯨꯅ ꯄꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯪꯂꯒ ꯂꯩꯈꯤꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯂꯪꯖꯥ ꯑꯗꯣ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝ ꯂꯨꯝꯊꯔꯛꯄꯗꯨꯗꯗꯤ ꯂꯪꯖꯥ ꯑꯗꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕꯕꯨ ꯂꯥꯛꯇꯨꯅ ꯊꯥꯗꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯈꯜꯂꯨꯕꯅ ꯃꯍꯥꯛꯀꯤ ꯑꯔꯨꯝꯕꯁꯦ ꯍꯦꯟꯀꯠꯍꯜꯂꯕꯗꯤ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯥꯗꯔꯝꯂꯒ ꯄꯥꯏꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯃꯍꯥꯛꯄꯨ ꯑꯋꯥꯡꯕꯗꯒꯤ ꯊꯥꯗꯔꯛꯄꯗ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯎꯒꯤ ꯃꯔꯛꯇ ꯇꯥꯁꯟꯗꯨꯅ ꯎꯁꯥ ꯑꯃꯗ ꯑꯃꯨꯛ ꯐꯨꯖꯟ ꯑꯃꯗ ꯑꯃꯨꯛ ꯐꯨꯖꯟ ꯃꯁꯥ ꯑꯗꯣ ꯄꯨꯡꯇꯦꯛꯂꯤ꯫ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯨꯗꯦꯛ ꯅꯥꯗꯦꯛ ꯇꯥꯔꯒ ꯂꯩꯔꯤ꯫ ꯊꯋꯥꯏꯕꯨꯗꯤ ꯃꯥꯡꯗ꯭ꯔꯤ꯫ ꯃꯈꯨꯠ ꯑꯗꯨꯁꯨ ꯇꯦꯛꯂꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯇꯦꯛꯂꯤ꯫ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯕꯨ ꯎꯆꯦꯛꯅ ꯆꯦꯜꯂꯒ ꯆꯠꯈꯤꯕꯗꯨꯗ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯌꯥꯝ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯣ ꯅꯈꯨꯠ ꯅꯁꯥ ꯅꯈꯣꯡ ꯈꯔ ꯇꯦꯛꯄ ꯅꯠꯇꯅ ꯊꯋꯥꯏꯗꯤ ꯇꯦꯛꯍꯧꯗ꯭ꯔꯕ꯭ꯔꯥ? ꯐꯩ ꯅꯪꯁꯦ ꯎꯀꯜꯂꯥꯏ ꯑꯃꯅꯗꯤ ꯑꯗꯨꯃꯛ ꯀꯜꯂꯒ ꯂꯩꯔꯤ꯫ ꯑꯣ ꯅꯪꯕꯨ ꯀꯜꯅꯅꯕꯒꯤꯗꯃꯛ ꯄꯪꯂꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯅꯪꯕꯨ ꯀꯟꯖꯔꯁꯅꯨ꯫ ꯑꯩꯒ ꯅꯪꯕꯨ ꯊꯥꯕꯤꯔꯤꯕꯁꯦ ꯉꯁꯤꯒ ꯊꯥꯔꯒ 2ꯔꯛ ꯁꯨꯔꯕꯅꯤ꯫ ꯃꯊꯪ 3ꯂꯛ ꯁꯨꯕꯗꯗꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯂꯩꯖꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯐꯩ ꯈꯪꯒꯅꯤ ꯅꯪ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫
ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯥꯏ ꯁꯥꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯤ, ꯎꯃꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯎꯃꯪꯒꯤ ꯃꯇꯥꯏ ꯃꯇꯥꯏ ꯈꯔ ꯃꯩꯅ ꯆꯥꯛꯄ ꯅꯠꯇꯅ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯃꯩꯅ ꯆꯥꯛꯄꯁꯨ ꯉꯝꯗ꯭ꯔꯤ, ꯖꯒꯥ ꯈꯔ ꯑꯗꯨ ꯆꯥꯛꯄ ꯅꯠꯇꯅ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯗꯤ ꯃꯍꯥꯛ ꯁꯣꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯂꯣꯝꯗ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ꯫ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯄꯨꯈꯤꯕ ꯑꯁꯤꯗ ꯃꯌꯥꯝꯗꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯃꯪ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯩ ꯑꯃꯅ ꯒꯔꯪ ꯒꯔꯪ ꯂꯥꯎꯅ ꯈꯦꯛꯂꯒ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯣꯏꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯦꯟꯅꯔꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯗ ꯃꯩ ꯊꯥꯔꯤꯕꯗꯣ ꯇꯣꯛꯊꯣꯛꯂꯒ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯈꯤꯕꯗꯣ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯎꯔꯒ ꯀꯌꯥꯗ ꯃꯔꯤꯜ ꯌꯥꯎꯗ꯭ꯔꯤꯕ ꯀꯥꯡꯕꯨꯅꯣ! ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯆꯦꯟꯖꯈ꯭ꯔꯕꯅꯤꯅ ꯑꯆꯦꯟꯕ ꯃꯤꯗꯤ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯨꯠ ꯊꯥꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩꯁꯤꯡ ꯑꯁꯤ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯅꯣꯡ ꯇꯥꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯎꯃꯪ ꯑꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡ ꯍꯩꯊꯈ꯭ꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯌꯥꯝꯁꯨ ꯎꯔꯤꯕꯅꯤ, ꯃꯌꯥꯝꯅꯁꯨ ꯈꯪꯂꯤ ꯎꯃꯪ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯂꯣꯠꯂꯒ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕꯗꯤ ꯉꯝꯒꯅꯤ? ꯆꯪꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯎꯃꯪ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯎꯃꯪ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯣꯏꯍꯧꯔꯤꯕꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯂꯥꯂꯣꯡ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟꯕꯗ ꯌꯥꯎꯍꯧꯗꯕ ꯈꯔ ꯁꯣꯟꯖꯨꯅꯕ ꯃꯤꯑꯣꯏ ꯑꯃ ꯃꯣꯜꯂꯤ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯅꯈꯣꯏ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯅꯨꯡꯗꯥꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯆꯦꯛꯁꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯆꯦꯛꯁꯤꯜꯍꯧꯔꯤꯕ ꯃꯤ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯁꯤꯕ ꯅꯥꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ, ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯃꯤꯑꯣꯏ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯄꯣꯝ ꯂꯥꯎꯅ ꯍꯩꯊꯈꯤ꯫ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯨꯕꯗꯗꯤ ꯃꯤꯁꯛ ꯑꯗꯣ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯒꯨꯝꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯌꯥꯝꯅ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯀꯅꯥꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯀꯔꯤ ꯂꯥꯎꯈ꯭ꯔꯕꯒꯦ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯈꯪꯂꯦ ꯇꯧꯔꯤꯕꯁꯦ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯐꯃꯨꯡꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯈꯔ ꯀꯧꯔꯒ ꯑꯃꯨꯛꯇꯪ ꯂꯩꯇꯥꯏꯅꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯁꯤꯕ ꯆꯪꯕ ꯊꯤꯗꯅ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯜꯂꯨꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯔ ꯑꯃꯅ ꯉꯝꯖꯔꯔꯣꯏ, ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯑꯗꯨꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯈꯨꯜ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗꯣ ꯃꯍꯩ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯅꯈꯤꯕ ꯌꯥꯎ, ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯌꯥꯎ, ꯃꯍꯩ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤꯕꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤ ꯃꯤ 30-40 ꯃꯨꯛꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯅꯨꯄꯤꯗꯤ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯅꯨꯄꯤꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯅꯨꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯅꯤ꯫ ꯀꯔꯤ ꯁꯥꯔꯒꯦ ꯍꯧꯖꯤꯛꯇꯤ? ꯍꯩ, ꯑꯩꯁꯦ ꯑꯅꯥꯕꯅꯤ꯫ ꯑꯩꯅ ꯅꯥꯔꯤꯉꯩ ꯑꯁꯤꯗꯅꯦ ꯆꯕꯦꯡ ꯉꯥꯡꯂꯛꯀꯅꯨ꯫ ꯂꯩꯅꯥꯈꯣꯟꯅ ꯃꯔꯣꯜ ꯑꯃ ꯅꯥꯔꯤꯕ, ꯑꯩꯅ ꯈꯜꯂꯨꯕꯒ ꯇꯧꯊꯣꯔꯛꯄꯒ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕ! ꯑꯩꯅ ꯈꯜꯂꯨꯕꯅ ꯎꯆꯦꯛ ꯑꯗꯨꯅ ꯑꯩꯕꯨ ꯇꯞꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯎꯇꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏꯔꯤꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯩꯃꯥꯏꯗ ꯑꯗꯨꯛ ꯀꯟꯅ ꯊꯥꯗꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯐꯔꯦ, ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯃꯤ ꯀꯌꯥꯝꯗꯤ ꯂꯩꯔꯤ? ꯀꯔꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯏꯕꯥꯅꯤ ꯈꯛꯇꯕꯨ ꯑꯣꯏꯔꯝꯅꯤ ꯂꯩꯔꯤꯁꯦ꯫ ꯀꯔꯤ, ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯕ? ꯍꯣ, ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯤ꯫ ꯁꯤꯅꯤꯡꯕꯕꯨ ꯀꯅꯥ ꯌꯥꯎꯗꯣꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯁꯤꯅꯤꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯜꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯟꯊꯣꯔꯛꯀꯅꯤ꯫ ꯉꯁꯤ ꯇꯥꯟꯊꯣꯔꯛꯇ꯭ꯔꯕꯗꯁꯨ ꯍꯌꯦꯡ ꯇꯥꯟꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫
ꯃꯈꯣꯏꯅ ꯆꯪꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯏꯟꯅꯔꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯨꯔꯕꯗꯤ ꯃꯁꯥꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯧꯖꯔꯁꯅꯨ ꯆꯠꯄ ꯋꯥꯅꯕ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯔꯒ ꯋꯥꯅꯅꯕ ꯑꯗꯣ ꯃꯥꯏꯕ ꯍꯩꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯅꯤꯡꯉꯥꯏꯗꯅ ꯃꯈꯣꯏ ꯈꯔꯗꯤ ꯂꯩꯍꯧꯔꯤ ꯃꯥꯏꯕ ꯇꯥꯟꯅꯕꯁꯨ ꯍꯧꯈ꯭ꯔ ꯃꯥꯜꯂꯦ ꯇꯥꯟꯅꯖꯁꯤꯅꯨ ꯑꯩ ꯐꯥꯎꯕꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯆꯤꯡꯈꯩ ꯉꯥꯛꯄꯕꯨ ꯀꯅꯥ ꯂꯥꯛꯂꯒ ꯉꯥꯛꯂꯗꯧꯔꯤꯕ ꯉꯍꯥꯟ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯁꯤ ꯁꯤꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯔꯝꯗꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯐꯩ ꯋꯥꯁꯤꯅꯨ ꯑꯩꯈꯣꯏꯅ ꯋꯥꯕꯒ ꯃꯥꯅ ꯋꯥꯕꯒ ꯈꯔ ꯈꯦꯠꯅꯩ ꯃꯥꯒꯤꯅ ꯎꯃꯪ ꯃꯅꯨꯡ ꯇꯤꯟ ꯀꯥꯡ ꯃꯔꯛꯇ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯊꯦꯛꯈꯤꯕꯒꯤ ꯃꯩꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯆꯔꯥꯏ ꯈꯣꯟꯕꯗꯣ ꯃꯇꯣꯟꯇ ꯄꯉꯥꯡꯗ ꯉꯥꯡꯂꯤꯉꯩ ꯃꯤꯑꯣꯏ ꯈꯔ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕ ꯂꯩꯕꯤꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯔꯥꯏ ꯈꯣꯟꯕꯒꯤ ꯅꯨꯄꯤꯗꯣ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯇꯤ ꯅꯥꯕꯗꯣ ꯐꯠꯇ꯭ꯔꯤꯅꯦ ꯉꯁꯥꯏꯗꯁꯨ ꯅꯥꯔꯒ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯐꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏꯁꯤꯡꯗꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯣꯖꯥꯅ ꯑꯗꯨꯝꯅ ꯅꯥꯔꯒ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯅꯤ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯕ ꯃꯇꯝꯗ ꯃꯥꯁꯨ ꯍꯥꯟꯅ ꯈꯪꯂꯒ ꯂꯩꯔꯝꯂꯦ ꯃꯥꯅ ꯍꯥꯏꯕꯗ ꯅꯈꯣꯏꯒꯤ ꯀꯩ ꯇꯣꯡꯕ ꯃꯥꯏꯕꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯅꯥ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯗꯕ ꯃꯤꯑꯣꯏꯅꯤ ꯂꯥꯏꯒꯤ ꯒꯨꯜ ꯆꯦꯟꯕꯗ ꯅꯠꯇꯅ ꯁ꯭ꯋꯥꯏ ꯃꯥꯡꯕꯁꯨ ꯉꯝꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯌꯥꯝꯅ ꯍꯩꯕ ꯑꯃ ꯅꯦꯛꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯂꯩꯋꯥ ꯇꯤꯟꯋꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯕ ꯈꯨꯠꯂꯥꯏꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯕ ꯃꯤꯑꯣꯏꯅ ꯃꯗꯨꯗ ꯇꯧꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯍꯧꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯈꯣꯏꯅ ꯉꯝꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯍꯟꯕ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯣ ꯁꯤꯟꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅꯤ ꯑꯁꯦꯡꯕꯅꯤ ꯏꯕꯨꯡꯉꯣ ꯆꯩꯔꯥꯏ ꯈꯣꯟꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯗꯤ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯩꯒꯨꯝꯁꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯈꯨꯜ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯂꯗꯨꯅ ꯆꯠꯈ꯭ꯔꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯨꯜ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯃꯗꯨꯒꯤ ꯃꯔꯝ ꯂꯩ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯍꯦꯂꯥ ꯌꯥꯕ ꯑꯃꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯐꯔꯦꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯁꯨꯝ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯟꯅꯕ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯈꯔꯁꯨ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯗꯕꯅꯣ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯂꯩꯔꯣ ꯍꯥꯏꯔꯤꯕꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯈꯩ ꯃꯩ ꯊꯥꯟꯗ꯭ꯔꯕꯅꯤꯅ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯅ ꯍꯦꯛꯇꯃꯛ ꯂꯥꯛꯂꯒꯅꯤ ꯑꯗꯨꯝꯅ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯀꯩ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯆꯤꯡꯎ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯑꯇꯩ ꯈꯨꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯃꯤꯡꯕꯨ ꯁꯩꯊꯥꯔꯒ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯒꯗꯕꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯑꯩꯅ ꯊꯦꯛꯇꯨꯅ ꯊꯝꯂꯕꯅꯤ ꯊꯦꯛꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯆꯤꯟꯐꯥ ꯂꯣꯏꯅꯃꯛ ꯄꯨꯁꯜꯂꯨ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯅꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯄꯥꯁꯜꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯃꯊꯪ ꯄꯥꯅꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯍꯥꯛꯀꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯌꯨꯝꯗꯗꯤ ꯃꯈꯣꯏ ꯈꯔ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯪꯂꯦ
ꯃꯗꯨ ꯈꯪꯂꯛꯄꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯐꯩ ꯈꯪꯒꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯥ ꯑꯩꯅ ꯋꯥ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯒꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯀꯌꯥ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯁꯦ ꯌꯦꯡꯕ ꯇꯥꯔꯦ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯂꯥꯟꯗꯥꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯤꯡꯈꯩ ꯉꯥꯛꯄ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯤꯡꯈꯩ ꯉꯥꯛꯄ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯄꯔꯞ ꯄꯔꯞ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯂꯥꯡ ꯀꯌꯥ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯝꯕ ꯀꯦꯔꯦꯠ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯥꯠꯂꯕꯗꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯄꯥꯡꯒꯜ ꯈꯪꯍꯟ ꯍꯟꯊꯈꯤꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯄꯥꯝꯕ ꯀꯦꯔꯦꯜ ꯑꯁꯤ ꯀꯝꯗꯧꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯅꯈ꯭ꯔꯦ ꯆꯤꯡꯈꯩ ꯉꯥꯛꯄ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯊꯣꯔꯛꯂꯤ ꯃꯍꯥꯛ ꯑꯇꯩ ꯑꯇꯣꯞꯄ ꯌꯨꯝꯁꯤꯡꯗ ꯆꯪꯂꯨꯗ꯭ꯔꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯨꯟꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯅꯥꯀꯌꯦꯛꯇ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯉꯣꯟꯗ ꯀꯔꯤꯅꯣꯃ ꯎꯕꯒꯨꯝꯅ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯅꯥꯛ ꯌꯦꯠꯇ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯡꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯀꯔꯤꯒꯨꯝꯕ ꯂꯥꯡ ꯈꯔ ꯊꯥꯛꯂꯦ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯪꯈ꯭ꯔꯦ ꯐꯅꯗꯤ ꯀꯟꯅ ꯈꯪꯗꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯩꯔꯥꯏ ꯈꯨꯟꯕꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯍꯥꯏ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯩꯒꯤ ꯋꯥ ꯇꯥꯖꯧ ꯆꯩꯔꯥꯏ ꯈꯨꯟꯕ ꯅꯪꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯆꯔꯨ ꯂꯥꯎ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯕꯗꯤ ꯅꯈꯣꯏ ꯑꯃꯠꯇꯁꯨ ꯍꯤꯡꯂꯔꯣꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯗꯨꯛ ꯊꯤꯅ ꯂꯥꯟꯅ ꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯃꯥꯅ ꯁꯟꯕꯤ ꯍꯥꯠꯇꯣꯛꯂꯦ ꯑꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯇꯥꯜꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯇꯧꯔꯤꯕ ꯑꯁꯤꯗꯕꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯛꯂꯤ ꯃꯁꯤꯒꯤ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯏꯕꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯈꯤ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯎ ꯍꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯥꯡꯒꯣꯜ ꯗꯥꯏꯗ ꯂꯦꯞꯂꯒ ꯍꯥꯏ ꯆꯤꯡꯈꯩ ꯉꯥꯛꯄ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯎ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯐꯩ ꯑꯩꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯉꯥꯛꯄ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯨꯟꯕꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯆꯩꯔꯥꯏ ꯈꯨꯟꯕꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯅꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯍꯥꯏꯕꯗꯥꯏꯅꯦ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯆꯪꯉꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯆꯪꯉꯧꯅꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯂꯥꯎꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯑꯗꯨꯝꯅ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯄꯥ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯣꯡꯂꯤꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨꯁꯝꯗ ꯂꯥꯛꯂꯒ ꯁꯨꯃꯥꯡꯗ ꯂꯥꯛꯇꯨꯅ ꯂꯪꯊꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯃꯊꯪ ꯆꯣꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯁꯥꯏ ꯇꯝꯈꯤꯕ ꯂꯩꯋꯥ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯂꯣꯜꯂꯛꯄ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤ ꯃꯁꯥꯗꯣ ꯍꯩꯅꯔꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕ ꯂꯤꯅ ꯁꯥꯕ ꯊꯧꯔꯤꯅ ꯆꯤꯡꯈꯩ ꯉꯥꯛꯄꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯤꯜꯂꯛꯇꯨꯅ ꯐꯥꯖꯤꯟꯕ ꯍꯧꯔꯛꯂꯤ ꯀꯩ ꯑꯗꯨꯁꯨ ꯆꯤꯡꯈꯩ ꯉꯥꯛꯄꯕꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯤ
ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯅ ꯁꯥꯕ ꯊꯧꯔꯤꯁꯤꯡ ꯑꯗꯨꯅ ꯀꯨꯌꯦꯠ ꯌꯦꯠꯁꯜꯂꯒ ꯃꯪꯒꯣꯜ ꯎꯀꯣꯛꯇꯦꯟꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯆꯤꯡꯈꯩ ꯉꯥꯛꯄ ꯀꯔꯤꯁꯨ ꯂꯦꯡꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯅꯈꯣꯏ ꯑꯩꯒꯤ ꯄꯨꯜꯂꯤꯕꯁꯦ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯨꯕꯗ ꯂꯩꯔꯝꯂꯤꯕ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯩꯗꯧꯕꯒ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯍꯥ ꯅꯪꯅ ꯑꯩꯈꯣꯏꯗ ꯎꯠꯈꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯀꯛꯂꯒ ꯍꯥꯠꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯥꯠꯂꯁꯤ ꯍꯥꯏꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯍꯩꯊꯔꯛꯂꯤ ꯑꯗꯨꯝꯅ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯅꯣꯡ ꯑꯁꯤꯅ ꯈꯥꯛꯄ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯍꯩꯊꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯍꯩ ꯅꯈꯣꯏꯅ ꯐꯥꯔꯤꯕ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦꯅꯦ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯛꯇ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯒꯅꯤ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯎ ꯑꯗꯨꯒ ꯊꯣꯡ ꯑꯁꯤ कन्ने लोनसलुने लौरक्लिबदु तारकपदा हौजिक अमाइबा चिंखै ngakpabu फारे हाइदुना हराउरिबसिंग अदो स्वाइ हेक लाउइ मतमरुदा अमाइबा चिंखै ngakpado ममाय अदो नोनथरग लेरंबदगी नोकलगा नोंखलपददी ममित्तो इ मुंगांगी अदुगा मयागा दो इहि हिगलगा खजाइगे सरुक अमति याउरि मुसिन मुना काबक चाकथिख्रबा मिउइ अमगी मतौगुना मयामना जेंगलपददी मयामदो अमम मरक अदुदा पंगचेंदा चेनरी अदुगा इमुंग बुद्रुंग चेंसनबदा मतुंग इथंग थंगबदुदी मखोंग पायरदुना लैमाइदा लाक्तुना लंगथरगा सुहांगताना लंगखी अदुम तोरकपदा चेंसनख्रबा चिंगना थोंगदो कम लोचनखी सुमांगदा लैरिबा निपा अदो हौगतुना चेंसलकलगा थोंग हांगु हाइदुना थोंगदा दंग थिल्ली मतमरुदा मरुंगदा लैरिबा सिंगदुना हाय कनानो अखोइगे मवलौरिबसिना ngarang ngangnaribado tabada nipaduna aine ibo chandrani hairakpada matamaruda mayamna ibo chandra lehore thong hangsira hairakpada amaiba chairai khonbana haujik thong hanguba yararoi kariguma thong hek hanglubada amaiba chingkhai ngakpa sawmamag lorena changsil lakadoribani adum nek changsil lakada na khoi loire khangu siba nupa asidi sijarasanu mahakti sodna siragani adumna siragani hairakpada मपान लेरिबा नुपा अदुदी मिहुन थाउन सुखिद्रि महाक थोंगा लोमदा चेनथोक्तुना खुल असि लांदुना अतोप खुलदा चेनख्रखि हाइदुना होनरकली असुमना बुद्रुंग महाना चेनथोखिबदो मयाम सु ताना हौरिबनी मतम मरुदा अमाइबा चैराइ खुनबना मुरुम लेवा खरा सोलगा मयाम सिंग अदुदा लेंगनो हाइदुना तुमिन लेहल्ली असोमदना कमदौरी निपा अदुना थुना याना चेनथोरकपदा थोंगाल अदुगी मताइदा कई तोंदुना यंपा कोप्तुना नोंमरक अदुदा अमाइबा चिंखै ngakpana leiramlibado urubada कई तोंबा ओजा चिंखै ngakpasin आइबु ngarega leiramle ai tungda mo halaga yumlak phorga chenkhrugi adumna mahana chenga tawbo mai kai khudimakta musin muna amaiba चिंखै ngakpagi sawong sabanda pham duna lep tuna amadi kai tongduna leiramba saban ngaktama ngaikhre nong amuk khalakpagi mainganda pungan pangan ngana uribani matamardu nipa aduna kana wanati masidi siraga si chang namna thawai manglabasu thawna asidi ulam lage asomna khanduna nipa ado thuna yana chenthorakli aduga amaiba na ngamlagana ai bu halu aduga ai ngamlagana nangbu ngasigi numit luisinduna leikai asida ot nairiba se lephal lage adumna haraga amaiba चैराइ खोनबगी हिंखोलद युंगदुना थमलिबा संबल सिंगदगी संबल चै अमा फुकलगा चेंसलकली आदुमना चेंसलकलगा अमाइबा चिंखै ngakpagi mana hek yoksillakpada nipa ado laimaida bulk puthaki आदुमना पुथखिबदुदा mahak chenba ngamdri laimai aduda asum putharakpana makhwang yoksinkhre khangle kaisu kanararoi siragani haibasi आदुमना खंजरबसु mahak phukatnaba honabadi lepti उसिन्ना चिन्ना लैमाइ अदुकी मसादो फुकलकले अदुगा अमाइबा चिंखै ngakpagi manaktamna chensilai मसी सुलेंगलिंगदन लैरिबा चिंखै ngakpado महाना चेंसिलिबा मखै असुम लापथोखिबा असिदा निपादो तानबा वारी सोर थबेत होनदुन लैरिङै तुंगलोमदगी चेनबा वारबरा निपा अदुमना हाइरकपदा महाकना पारिबा वाकुक अदो सट हाइरकपदा अमाइबा चिंखै ngakpagi मखुनना ताप फारी अदुगा वाकोक अदो खुदक्ता उफुल वाइफुल अमुबा मैसुगी
ꯀꯔꯤ ꯀꯔꯤꯅꯣ ꯄꯧꯋꯟꯗꯨ ꯑꯣꯠꯂꯒ ꯃꯔꯤꯛ ꯃꯔꯤꯛ ꯆꯥꯏꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯏꯄꯨ ꯑꯃꯥꯏꯕ ꯑꯩꯕꯨ ꯑꯝꯇꯪ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯏꯄꯨꯗ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯕꯅꯤ ꯑꯩꯗꯤ ꯏꯄꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯏꯄꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨꯁꯨ ꯐꯍꯟꯕꯤꯈꯤꯕꯅꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯕꯨꯁꯨ ꯂꯥꯌꯦꯡꯕꯤꯗꯨꯅ ꯐꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯋꯥꯀꯣꯛ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯕꯨ ꯑꯣꯠ ꯅꯩꯔꯛꯄ ꯍꯥꯠꯂꯛꯄ ꯑꯁꯤꯗ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯕꯨ ꯍꯥꯠꯈ꯭ꯔꯕ ꯅꯪ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ ꯀꯅꯥ ꯍꯥꯠꯈ꯭ꯔꯦ ꯑꯣꯖꯥꯅ ꯅꯨꯄꯥ ꯑꯃ ꯃꯉꯛ ꯁꯝꯒꯗꯣ ꯊꯥꯗꯠꯂꯒ ꯃꯕꯨꯛꯀꯗꯣ ꯍꯣꯒꯥꯏꯔꯒ ꯑꯣꯖꯥꯒꯤ ꯀꯩ ꯑꯁꯤꯅ ꯑꯄꯪꯕ ꯅꯈꯣꯏ ꯁꯤꯕꯁꯨ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ ꯑꯁꯦꯡꯕꯔ ꯑꯆꯨꯝꯕꯔ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯔꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯕꯤꯔꯝꯕ ꯑꯩꯒꯤ ꯅꯥꯎꯀꯣꯟ ꯐꯤ ꯌꯥꯎꯈ꯭ꯔꯦ ꯑꯇꯩ ꯂꯥꯏꯔꯤꯛꯇꯨꯗꯤ ꯑꯩꯅ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯂꯧꯔꯨꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯥꯎꯀꯜ ꯐꯤꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯒꯅꯤ ꯅꯥꯎꯀꯜ ꯐꯤ ꯑꯗꯨ ꯆꯥꯛꯈꯤꯕꯅ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯅ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯂꯥꯜ ꯑꯁꯦ ꯃꯍꯥꯛꯅ ꯉꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗ꯭ꯔꯥ ꯉꯝꯂꯤꯕ꯭ꯔꯥ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯉꯝꯗꯦ ꯃꯍꯥꯛꯅ ꯉꯝꯗꯦ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯁꯣꯛꯂꯒ ꯂꯩꯔꯤꯕꯅꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯩꯅ ꯃꯥꯡꯍꯟꯒꯦ ꯈꯜꯂꯝꯂꯕꯗꯤ ꯉꯍꯥꯟꯅꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯅꯈꯣꯏ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯋꯥꯐꯝꯗ ꯊꯥꯖꯗꯨꯅ ꯅꯈꯣꯏ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯗꯨꯅ ꯂꯩꯔꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯥꯏꯒꯗꯕꯅꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯜ ꯍꯥꯠꯈꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯨꯠꯂꯥꯏ ꯊꯥꯔꯛꯄꯗꯒꯤ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯕꯗꯒꯤ ꯁꯜ ꯑꯗꯨꯗ ꯄꯥꯟꯈꯤꯕꯅꯤ ꯃꯉꯣꯟꯗ ꯄꯥꯟꯒꯗꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯊꯩ ꯇꯧꯗꯨꯅ ꯁꯜ ꯑꯗꯨꯗ ꯄꯥꯜꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯁꯜ ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯊꯤꯗꯣꯛꯇꯕ ꯃꯈꯩ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯦꯗꯅ ꯐꯔꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯁꯥꯎꯕ ꯐꯔꯒꯦ ꯅꯍꯥꯛꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯨꯟꯕꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯌꯨ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯨꯟꯕꯗ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯅꯤꯡꯉꯤ ꯑꯣꯖꯥ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯑꯁꯤꯒꯨꯝꯅ ꯑꯋꯥꯕ ꯅꯪꯍꯜꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯗꯨꯅ ꯎꯠ ꯆꯥꯏꯁꯤꯟꯗꯨꯅ ꯑꯣꯖꯥꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯍꯜꯂꯤꯕ ꯃꯍꯥꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯪꯁꯝꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯈꯧꯅꯥꯡꯗ ꯌꯥꯟꯈꯠꯂꯒ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯔꯥ ꯅꯈꯣꯏꯒꯤ ꯆꯩꯔꯥꯛ ꯑꯁꯦ ꯑꯗꯨꯒ ꯑꯩꯕꯨꯅ ꯀꯔꯤꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯇꯣꯞꯄ ꯖꯒꯥꯗ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯃꯥꯒꯤ ꯆꯩꯔꯥꯛ ꯂꯩꯇꯦꯅꯦ ꯑꯣꯖꯥ ꯐꯔꯦ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨꯃꯛ ꯇꯧꯔꯣ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯍꯥꯛ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯣ ꯑꯩꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯃꯍꯥꯛ ꯃꯥꯒꯤ ꯀꯩꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯉꯔꯪ ꯉꯪꯗꯨꯅ ꯂꯩꯃꯥꯏꯗ ꯃꯃꯩ ꯑꯗꯣ ꯕꯨꯝ ꯕꯨꯝ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯤ ꯅꯣꯡꯁꯨ ꯀꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯣ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯨꯟꯕꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯊꯤꯟꯗꯨꯅ ꯃꯌꯥꯝ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯏ ꯃꯔꯨꯑꯣꯏꯅ ꯆꯩꯔꯥꯏ ꯈꯨꯟꯕꯁꯨ ꯉꯛꯂꯤ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯅꯍꯥꯛꯅ ꯅꯈꯣꯟ ꯁꯥꯔꯒ ꯑꯩꯈꯣꯏꯗ ꯂꯛꯅꯕ ꯌꯥꯔꯣꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯥꯏ ꯈꯣꯟꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯄꯪꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯅꯍꯥꯛꯅ ꯇꯧꯕ ꯂꯤꯂꯥ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯇꯧꯍꯟꯕ ꯂꯣꯏꯅꯃꯛ ꯑꯣꯏꯔꯝꯂꯦ
ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯅꯤ ꯃꯥꯅꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯑꯩꯕꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯂꯝꯕ ꯌꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯄꯤꯔꯝꯗꯦ ꯆꯠꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯤꯄꯥ ꯑꯃ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯝꯕ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯆꯥꯏ ꯂꯩꯇꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯥꯜꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯇꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯅꯨ ꯑꯩꯈꯣꯏ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯈꯨꯠꯇ ꯑꯩꯈꯣꯏ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯩꯔꯥꯏ ꯈꯣꯟꯕ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯁꯤꯗꯤ ꯑꯩꯅ ꯀꯩꯁꯨ ꯂꯩꯇꯅ ꯃꯥꯡꯍꯟꯕ ꯉꯝꯃꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯗꯥꯏꯗꯅ ꯆꯦꯟꯖꯒꯗꯧꯔꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯀꯤꯅꯔꯤ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯂꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯔꯒ ꯂꯩꯔꯝꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯅꯤꯄꯥꯜ ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ